ꯅꯨꯡꯁꯤꯕ ꯈꯨꯗꯤꯡ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯗ꯭ꯔꯕ ꯐꯅ ꯅꯨꯡꯁꯤꯔꯁꯨ ꯊꯨꯡꯅꯗꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤꯁꯤꯗ ꯇꯥꯛꯂꯦ ꯈꯟꯖꯕꯅ ꯑꯃ ꯇꯝꯂꯝꯕꯅ ꯑꯃ ꯍꯥꯏꯕꯗꯨꯅꯤ ꯋꯥꯔꯤꯁꯤ ꯍꯤꯡꯂꯤꯕ ꯅꯠꯇ꯭ꯔꯒ ꯁꯤꯈ꯭ꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯇꯗ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯀꯜꯄꯅꯥꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ ꯋꯥꯔꯤꯁꯤꯒꯤ ꯑꯏꯕꯤ ꯐꯤꯌꯣꯅꯥ ꯃꯥꯏꯕꯝ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯋꯥꯔꯤ ꯑꯩ ꯃꯉꯥꯏꯔꯦ ꯅꯨꯡꯁꯤꯊꯣꯏꯅ ꯀꯧꯔꯦ ꯆꯦ ꯁꯇ꯭ꯔꯦꯂꯥꯅ ꯈꯨꯝꯃꯦ ꯀꯩꯗꯧꯔꯦ ꯅꯪꯒꯤ ꯃꯣꯕꯥꯏꯜꯗꯣ ꯑꯝꯇ ꯄꯤꯌꯨ ꯑꯩꯗꯤ ꯀꯩꯒꯤ ꯄꯤꯗꯣꯏꯕ ꯀꯣꯜ ꯑꯝꯇ ꯇꯧꯅꯒꯦ ꯄ꯭ꯂꯤꯖ ꯁꯦ ꯌꯥꯝ ꯊꯨꯅ ꯄꯨꯔꯛꯎꯀꯣ ꯑꯦ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣ ꯅꯇꯩꯒꯅꯦ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯊꯣꯏ ꯍꯦꯟꯁꯤꯀꯥꯗ ꯀꯣꯜ ꯇꯧꯋꯦ ꯍꯦꯜꯂꯣ ꯍꯦꯟꯁꯤꯀꯥ ꯀꯅꯥꯅꯣ ꯔꯣꯡ ꯅꯝꯕꯔ ꯀꯩꯅꯣꯍꯦ ꯑꯩ ꯅꯨꯡꯁꯤꯊꯣꯏꯅꯦ ꯀꯩꯗꯧꯔꯒꯦ ꯀꯣꯜ ꯇꯧꯔꯛꯏꯗꯤ ꯀꯨꯏꯅ ꯇꯧꯔꯛꯇꯕ ꯑꯃꯅ ꯇꯧꯔꯛꯄꯁꯤꯗꯤ ꯍꯣꯏ ꯏꯕꯦꯝꯃ ꯏꯃꯥꯟꯅꯕꯤꯁꯦ ꯄꯥꯎ ꯐꯥꯎꯅꯗꯕ ꯀꯨꯏꯔꯦꯅ ꯁꯨꯝ ꯇꯧꯔꯛꯄ ꯍꯦꯟꯁꯤꯀꯥꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯑꯗꯣ ꯁꯦꯜꯕꯤꯌꯥꯗꯣ ꯅꯣꯡꯃ ꯊꯦꯡꯅꯩ ꯅꯣꯡꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯝꯇ ꯄꯨꯟꯁꯦꯅ ꯍꯥꯏꯔꯝꯕꯅꯦ ꯑꯗꯣ ꯀꯦꯔꯤꯅꯥꯁꯨ ꯍꯥꯏꯈ꯭ꯔꯣ ꯍꯣꯏ ꯊꯝꯃꯒꯦ ꯑꯅꯤꯗꯣ ꯐꯣꯟ ꯑꯗꯨ ꯊꯝꯅꯈ꯭ꯔꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯁꯇ꯭ꯔꯦꯂꯥꯅ ꯏꯅꯝꯃ ꯕꯖꯥꯔꯗ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯀꯤꯇꯤꯅ ꯈꯨꯝꯃꯦ ꯍꯣꯏ ꯑꯅꯤꯗꯨꯁꯨ ꯕꯖꯥꯔ ꯇꯝꯅ ꯂꯥꯛꯑꯦ ꯀꯤꯇꯤꯅ ꯍꯥꯏꯔꯦ ꯏꯅꯦ ꯁꯤ ꯀꯌꯥ ꯄꯤꯒꯦ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ 150 ꯈꯛꯇꯅꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯑꯗꯥꯏꯗꯗꯤ 150 ꯈꯛꯇ ꯄꯤ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯤꯅ ꯅꯨꯄꯤꯗꯨꯅ ꯈꯨꯝꯃꯦ ꯌꯥꯔꯦ ꯕꯦꯝꯃ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯁꯨ ꯂꯩꯕꯤꯅꯕ ꯃꯤ ꯌꯥꯝ ꯂꯩ ꯈꯪꯉꯦꯗꯅ ꯀꯤꯇꯤꯁꯨ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯕ ꯃꯤꯒ ꯅꯠꯇꯦ ꯁꯦꯟꯗꯣꯏ ꯆꯥꯕꯤ ꯆꯤꯡꯒꯟꯕꯤꯅꯤ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ ꯅꯪꯅ ꯌꯣꯜꯂꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅ ꯂꯩꯕ ꯉꯝꯕ ꯃꯤꯅꯤ ꯈꯪꯉꯦꯗꯅ ꯁꯇ꯭ꯔꯦꯂꯥꯅ ꯑꯁ ꯌꯥꯔꯦ ꯇꯣ ꯏꯅꯝꯃ ꯃꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏ ꯌꯥꯝꯅ ꯀꯤꯇꯤꯒ ꯅꯨꯄꯤꯗꯨꯒ ꯃꯁꯝ ꯐꯣꯏꯅꯗꯨꯒꯤ ꯇꯧꯏ ꯁꯇ꯭ꯔꯦꯂꯥꯗꯤ ꯃꯤꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯅꯨꯄꯤꯗꯨꯅ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯁꯤꯡꯁꯦ ꯉꯝꯃꯤꯗꯀꯣ ꯀꯤꯇꯤꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯅꯪꯒꯨꯝꯕꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯤꯇꯤ ꯁꯇ꯭ꯔꯦꯂꯥꯅ ꯅꯝꯗꯨꯅ ꯄꯨꯊꯣꯔꯛꯑꯦ ꯍꯦꯟꯁꯤꯀꯥꯁꯨ ꯁꯣꯝꯗ ꯄꯣꯠ ꯀꯟꯅ ꯂꯩꯔꯤ ꯁꯦꯂꯦꯅꯥ ꯄꯣꯠ ꯂꯩꯐꯝꯗ ꯊꯦꯡꯅꯔꯦ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯍꯦꯟꯁꯤꯀꯥꯅ ꯈꯨꯝꯃꯦ ꯑꯌꯥ ꯅꯨꯡꯉꯥꯏꯔꯤ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯌꯦ ꯍꯦꯟꯁꯤꯀꯥꯅ ꯎꯗꯕꯁꯨ ꯀꯨꯏꯔꯦ ꯑꯁꯤꯗꯒꯤ ꯀꯩꯅꯣꯝ ꯆꯥꯔꯨꯁꯦ ꯍꯣꯏ ꯁꯣꯝꯗꯅ ꯉꯁꯥꯏ ꯀꯩꯊꯦꯜ ꯆꯠꯈꯤꯕꯗꯣ ꯃꯌꯨꯝ ꯌꯧꯔꯦ ꯀꯤꯇꯤꯅ ꯍꯥꯏꯔꯦ ꯉꯁꯥꯏꯒꯤ ꯑꯅꯨꯕꯤꯗꯣ ꯑꯩꯗꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄꯒ ꯍꯥꯠꯇꯣꯛꯑꯝꯃꯁꯤꯔꯅ ꯈꯟꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯊꯣꯏꯅ ꯈꯨꯝꯃꯦ ꯑꯗꯨꯅꯤ ꯏꯅꯝꯃ ꯃꯗꯨꯒꯨꯝꯕ ꯃꯤꯗꯨꯗꯤ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯁꯇ꯭ꯔꯦꯂꯥꯅ ꯌꯥꯔꯦ ꯏꯅꯝꯃ ꯇꯣꯛꯑꯣꯕ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤ ꯁꯣꯝꯗꯅ ꯗꯨꯗꯨꯅ ꯅꯣꯏ ꯁꯥꯏ ꯃꯤꯡꯗꯣ ꯀꯩꯑꯕ ꯒꯨꯅꯥꯟꯗꯣꯅ ꯈꯨꯝꯃꯛꯑꯦ ꯍꯦꯛꯇ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯃꯤꯐꯠꯇꯧ ꯆꯤꯡꯅꯗꯅꯒꯁꯨ ꯇꯧꯔꯤ ꯁꯛꯇꯥꯗꯨꯒ ꯁꯇ꯭ꯔꯦꯂꯥ ꯀꯧꯋꯦ ꯃꯁꯛꯀꯗꯤ ꯐꯖꯕ꯭ꯔꯣ ꯑꯩꯒꯤ ꯑꯣꯏꯕꯅꯔ ꯈꯪꯗꯦ ꯐꯖꯩ ꯍꯥꯏꯇꯥꯔꯦ ꯗꯨꯗꯨꯅ ꯍꯥꯏꯔꯦ ꯃꯤꯅꯥꯏꯁꯤꯗꯤ ꯒꯨꯅꯥꯟꯗꯣꯅ ꯃꯈꯥ ꯇꯥꯔꯦ ꯍꯌꯦꯡ ꯑꯩ ꯗꯦꯠ ꯆꯠꯇꯣꯏꯅꯦ ꯆꯠꯃꯤꯟꯅꯔꯨꯁꯤꯀꯣ ꯑꯗꯣ ꯍꯣꯏ ꯑꯗꯣ ꯅꯣꯏ ꯅꯇꯩ ꯅꯅꯥꯎ ꯇꯥꯟꯅꯔꯒ ꯑꯩꯒꯤ ꯑꯝꯇ ꯁꯦꯝꯃꯧ ꯌꯦꯁ ꯁꯥꯔ ꯍꯩꯅꯗꯦꯍꯦ ꯁꯣꯝꯗꯅ ꯁꯇ꯭ꯔꯦꯂꯥꯅ ꯚꯥꯏ ꯍꯌꯦꯡ ꯗꯦꯠ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯦ ꯀꯤꯁꯤꯇꯥꯅ ꯈꯨꯝꯃꯦ ꯑꯁ ꯇꯜꯂꯤꯍꯦ ꯅꯣꯏ ꯅꯇꯩ ꯅꯅꯥꯎꯅ ꯄꯥꯜꯂꯨꯍꯦ ꯑꯦ ꯃꯤ ꯑꯩꯈꯣꯏ ꯁꯥꯏꯗꯣ ꯎꯅꯒꯦ ꯍꯥꯏꯖꯕꯅꯤ ꯀꯩꯅꯣ ꯇꯜꯂꯦꯃꯦ ꯑꯩꯈꯣꯏ ꯁꯥꯏ ꯌꯥꯎꯕꯁꯨ ꯅꯠꯇꯕꯗꯨꯕꯨ ꯅꯪꯒꯤ ꯑꯃ ꯁꯦꯝꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯁ ꯁꯇ꯭ꯔꯦꯂꯥꯅ ꯈꯨꯝꯃꯦ ꯅꯣꯛꯇꯅꯒꯁꯨ ꯇꯧꯔꯤ
Yare bema. Mathangi numini. Ayuki matamni. Gunandoga. Duduga sulai. Gari thauna thauna. Kola malame. Gunando. Kola du paikhale. Satrela nare. Hello. Lak tribo. Ayuki ngai raglai. Gari do. Thauna thauna. Gunando na. Lai ngai ramo yorok tore. Thammage haraka phone do. Thamkr. Duduna. Kanano noi shairo. Aus. Naingam kidreda. Mawa unerni hardi. Saka chadabida labro. Gunando. Tungun thoga. Kuning china ne. Halak shani hai. Bye. Hai nai na gari do. Pukhi da bai shankr. Dudu laure. Hoi ma sire. Nayaki matung. Warabasu wana gari do. Moi ke puna kakhale. Dudu naire. Noi na tuga iga ahan ba khangna bunu misidi phajai ne. Tumin layo he. Asida laire. Ngasai to khiba sing do. Amta haidor kanu ko. Hairoi. Ai haijaru ko bondu. Ai bu angawo mi gi type ta. Satrela ga pisita ga su labna ure. Gunando ga dudu gana lakpada. Pisita naire. Kaino noi sai se kadai da lupuri jano. Khangde he. Asengba kai da lupuri no. Icho chot ke. Duduga Gunando ani dusu Satrela gi nakta changchile. Satrela naire. Kai da ruge. Icho chole sina. Dudu marak thana. Kaimta tawdeda. Noi mi nakta lakpada ne. Humang soman kidana adugi icham chamna pukhida lupuba. Gunando tumina layu haibagi matagum mamito dududa yingle. Gunando na as yare se kai da jalu se aino. Satrela na khume Heaven Garden do ina chalu se aidi madugi garden do amta chatri. Pisitana o adu do ina chalase. Dudu na makatare. Noi sidi angang macha dauna o aikhoi di ne amta ujadri makhoi mari mak gari macha du da channaba tongi gari dusu fere hare kalimai mai bema aikhoi bum ta kanbiu Gunando na nupi unane na yam ngana laksari aduga siba tare nupi unabra chapra haibabu Satrela sukume aisu nupa unaba chatuni kainaga kiraga lakchari aduga ngasi siba tare makhoina dongakpa gari do umda thengjilami dudu naire bai nang se daudi yade nupi unaba chatprabu pisita namhare arembagi lakcharami moisu gari duga punna lai ngayaktang lerga makhoi mayum da hanakra matam khara sokre Satrela gi mamanabi tomboy amana moi lekai degi nupi ama koi adubu mama mapana diyade karamna su yagane nupi masen koina babo tomboy do pang tingaga phukrabane ana tomboy na hello thoglabo Jesslyn na khume ngai kho ngakta ngasidi hu thakmina gadabani hoiba aisu thoglageba Jesslyn su thogle Jesslyn gi mama do thoglaga subna hare ibe ma nasak thibu su nate nupa saning luri dubu kari bitana ha tomboy duga Jesslyn ga lekai amatani tomboy dugi mama dusu thoglaga hare nasa nupi do hana warako adugi sa nupi sisu warak sage tomboy du namu khumai karigumba ibani thungna daba tarba hu thakminarga sikhini khangjo Jesslyn dugi mama duna macha nupi daire nang ngasi hanjilapga yaro tomboy gi mama dusu yam sauna ngasi dagi nang ai cha natrabani tomboy machin du khumai fare kaino aikhoi di kaina bangamo tomboy ga Jesslyn ga chu chatkr tomboy na pisita hoida hobala pisita
ꯅꯣꯏꯁꯨ ꯀꯣꯏꯕ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ ꯄꯤꯁꯤꯇꯥ ꯑꯧ ꯌꯥꯏꯌꯦ ꯃꯣꯏ ꯇꯔꯨꯛ ꯀꯣꯏꯕ ꯆꯠꯂꯦ ꯒꯥꯔꯤ ꯃꯅꯨꯡꯗ ꯋꯥꯊꯤ ꯇꯧꯗꯨꯅ ꯂꯩ ꯅꯣꯛ ꯅꯣꯛꯇꯅ ꯇꯣꯝꯕꯣꯏꯅ ꯍꯦ ꯇꯥꯅꯤꯡꯗꯦꯅꯦ ꯁ꯭ꯋꯥꯏꯗꯒ ꯅꯣꯛꯄꯤꯔꯛꯀꯅꯨ ꯖꯦꯁꯂꯤꯟꯅ ꯈꯨꯝꯃꯛꯑꯦ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯃꯣꯏ ꯄꯥꯕꯨꯡ ꯃꯌꯥꯝꯗꯨ ꯅꯣꯛꯊꯣꯔꯛꯑꯦ ꯀꯤꯌꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯏꯅꯝꯃꯁꯤꯗꯤ ꯅꯩꯔꯦꯍꯦ ꯃꯣꯏ ꯄꯥꯕꯨꯡ ꯀꯥꯏꯅ ꯁꯇ꯭ꯔꯦꯂꯥꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯀꯣꯟꯅ ꯃꯣꯏ ꯄꯥꯕꯨꯡꯗꯒꯤ ꯃꯣꯏ ꯄꯨꯄꯨ ꯑꯣꯟꯈꯤꯅꯤꯀꯣ ꯇꯣꯝꯕꯣꯏ ꯌꯥꯔꯦꯍꯦ ꯁꯛꯊꯤꯕꯤꯁꯤꯡꯁꯤꯗꯤ ꯇꯟꯖꯥꯗꯨꯗ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯇꯣꯝꯕꯣꯏꯅ ꯇꯟꯖꯥꯁꯤꯗ ꯒꯥꯔꯤ ꯑꯃꯨꯛ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦꯅ ꯇꯧꯔꯤꯁꯦ ꯀꯦꯇ꯭ꯔꯤꯟꯅ ꯑꯁ ꯕꯦꯔꯥꯅꯤ ꯄꯦꯜꯂ ꯄꯣꯠꯅꯤ ꯇꯣꯝꯕꯣꯏ ꯑꯁꯤꯗ ꯑꯩꯈꯣꯏ ꯈꯪꯅꯕ ꯃꯤ ꯑꯃ ꯂꯩ ꯑꯁꯤꯗ ꯑꯣꯏꯅ ꯆꯪꯉꯁꯤ ꯃꯣꯏ ꯃꯌꯥꯝꯁꯨ ꯃꯐꯝꯗꯨꯗ ꯆꯪꯉꯤ ꯂꯩꯔꯝꯕ ꯅꯨꯄꯤꯗꯨꯅ ꯍꯩꯃꯥ ꯅꯣꯏ ꯂꯥꯛꯏꯔꯣ ꯆꯪꯉꯣ ꯆꯪꯉꯣ ꯇꯣꯝꯕꯣꯏ ꯏꯅꯦ ꯑꯩꯈꯣꯏ ꯒꯥꯔꯤꯁꯦ ꯌꯥꯗꯗꯅ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯪꯉꯦ ꯍꯩꯃꯥ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯃꯤꯡꯗꯨꯕꯨ ꯀꯩ ꯀꯧꯒꯦ ꯑꯩꯒꯤ ꯃꯤꯡꯅ ꯀꯦꯇ꯭ꯔꯤꯟ ꯑꯩꯒꯤ ꯃꯤꯡꯅ ꯄꯤꯁꯤꯇꯥ ꯑꯗꯨꯒ ꯑꯩꯒꯤ ꯃꯤꯡꯅ ꯁꯇ꯭ꯔꯦꯂꯥ ꯑꯩꯒꯤ ꯃꯤꯡꯅ ꯖꯦꯁꯂꯤꯟ ꯑꯁꯨꯝꯅ ꯃꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯦ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯁꯤꯗ ꯀꯥ ꯍꯥꯡꯕ ꯑꯃ ꯂꯩꯕꯅꯤ ꯇꯣꯝꯕꯣꯏꯗꯨ ꯇꯟꯅ ꯍꯥꯏꯔꯛꯑꯦ ꯁꯤꯒꯤ ꯃꯐꯝꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯇ꯭ꯔꯕꯣ ꯁꯤꯗ ꯂꯩꯕꯗꯤ ꯅꯣꯏ ꯍꯩꯅꯔꯣꯏ ꯅꯪꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ ꯖꯁꯂꯤꯟꯅ ꯃꯔꯛ ꯊꯠꯂꯦ ꯀꯩꯅꯣ ꯃꯥꯅ ꯍꯩꯅꯔꯣꯏ ꯍꯥꯏꯔꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣ ꯇꯣꯝꯕꯣꯏꯅ ꯈꯨꯝꯃꯛꯑꯦ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯈꯩꯗꯨꯅ ꯅꯤꯁꯥ ꯆꯥꯁꯤꯜꯂꯒ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯈꯨꯠꯇ ꯄꯪꯄꯥꯏꯗ ꯄꯥꯏꯕꯅꯤ ꯀꯦꯇ꯭ꯔꯤꯟꯅ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯇꯜꯂꯤꯍꯦ ꯇꯣꯝꯕꯣꯏ ꯅꯣꯏ ꯁꯨꯃꯥꯡꯁꯤꯗ ꯑꯣꯏꯅ ꯇꯨꯝꯃꯣ ꯑꯩ ꯃꯅꯨꯡꯗ ꯇꯨꯝꯃꯨꯒꯦ ꯀꯦꯇ꯭ꯔꯤꯟꯅ ꯍꯪꯉꯦ ꯀꯩꯅꯣ ꯆꯦ ꯅꯤꯀꯤ ꯅꯤꯀꯤ ꯌꯥꯔꯦ ꯇꯥꯅꯤꯡꯗꯦ ꯁꯇ꯭ꯔꯦꯂꯥꯅ ꯑꯃꯨꯛ ꯃꯁꯤꯒꯤ ꯇꯣꯝꯕꯣꯏꯁꯤꯗꯤ ꯅꯤꯀꯤꯅ ꯈꯨꯝꯃꯦ ꯑꯩꯅ ꯇꯣꯝꯕꯣꯏ ꯑꯣꯏꯔꯒ ꯅꯣꯏꯅ ꯋꯥꯕꯤꯌꯨ ꯍꯥꯏꯗꯦ ꯖꯦꯁꯂꯤꯟ ꯇꯨꯝꯅꯤꯡꯉꯒ ꯇꯨꯝꯈꯣꯅ ꯕꯨꯠꯅ ꯇꯝꯅꯖꯔꯛꯆꯅꯤ ꯅꯤꯀꯤꯅ ꯍꯦ ꯑꯗꯨꯃꯥꯏꯅꯒ ꯍꯥꯏꯖꯤꯜꯂꯛꯀꯅꯨ ꯅꯤꯀꯤꯁꯨ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ ꯁꯇ꯭ꯔꯦꯂꯥ ꯑꯩꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯀꯦꯇ꯭ꯔꯤꯟ ꯑꯩꯁꯨ ꯌꯥꯗ꯭ꯔꯦ ꯄꯤꯁꯤꯇꯥꯒ ꯖꯁꯂꯤꯟꯒꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯇꯨꯝꯃꯤꯅꯣ ꯌꯦꯡꯉꯨꯅꯦ ꯄꯤꯁꯤꯇꯥ ꯀꯔꯥꯏꯗꯒꯤ ꯑꯩꯈꯣꯏꯁꯨ ꯌꯥꯗꯦ ꯖꯁꯂꯤꯟ ꯃꯁꯤꯒꯤ ꯇꯣꯝꯕꯣꯏꯁꯦ ꯁꯤ ꯍꯥꯠꯂꯒ ꯆꯠꯈ꯭ꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ ꯅꯣꯡꯉꯥꯜꯂꯦ ꯇꯣꯝꯕꯣꯏ ꯑꯗꯨꯗꯤ ꯏꯅꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯏ ꯃꯣꯏꯅ ꯊꯣꯔꯛꯄꯗ ꯅꯨꯄꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃꯅ ꯌꯦꯡꯉꯛꯑꯒ ꯍꯦ ꯀꯅꯥꯅꯣ ꯃꯣꯏ ꯈꯨꯝꯗꯦ ꯆꯦꯜꯂꯛꯑꯦ ꯁꯣꯝꯗꯅ ꯒꯨꯅꯥꯟꯗꯣ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯑꯃꯨꯛ ꯆꯦꯜꯂꯝꯗꯣꯏꯖꯥꯠꯂꯣ ꯒꯨꯅꯥꯟꯗꯣ ꯋꯥꯈꯜ ꯂꯩꯇꯥꯐꯝ ꯏꯈꯪ ꯈꯪꯗꯦ ꯁꯇ꯭ꯔꯤꯂꯥꯒꯤ ꯀꯣꯜ ꯑꯃ ꯂꯥꯛꯄꯗꯣ ꯒꯨꯅꯥꯟꯗꯣ ꯄꯥꯏꯈꯠꯂꯦ ꯍꯜꯂꯣ ꯅꯪ ꯂꯥꯛꯑꯕꯣ ꯍꯣꯏ ꯂꯥꯛꯑꯦ ꯂꯥꯛꯄꯒꯤꯅꯦ ꯅꯪꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯑꯩꯗꯤ ꯅꯪ ꯆꯦꯟꯈ꯭ꯔꯦꯅ ꯄꯥꯈꯠꯂꯨꯔꯤꯅꯤ ꯌꯥꯔꯦ ꯄꯥꯈꯠꯄꯤꯔꯅꯨ ꯄꯥꯈꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯏꯁꯤꯕꯤ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯀꯩ ꯋꯥꯍꯪꯅꯣ ꯑꯗꯨꯃꯥꯏꯅ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯍꯪꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯝ ꯀꯥꯏꯅꯒꯜꯂꯦ ꯍꯥꯏꯌꯦ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯁꯨꯡꯀꯥꯏ ꯍꯦꯛ ꯀꯥꯏꯅꯔꯣꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯍꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯨꯁꯨ ꯐꯣꯟ ꯊꯝꯅꯈ꯭ꯔꯦ ꯅꯨꯃꯤꯠꯇꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯒꯨꯅꯥꯟꯗꯣ ꯏꯃꯥ ꯑꯩ ꯗꯨꯗꯨ ꯍꯣꯏꯕꯨꯇꯪ ꯆꯠꯂꯨꯈꯤꯒꯦ ꯃꯃꯥ ꯕꯅꯥꯁꯨꯔꯤꯅ ꯍꯣꯏ ꯆꯠꯂꯨꯔꯣ ꯒꯨꯅꯥꯟꯗꯣꯅ ꯁꯨꯝ ꯒꯥꯔꯤꯗꯣ ꯊꯧꯔꯒ ꯂꯥꯛꯄꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯎ ꯑꯃꯗ ꯊꯦꯡꯖꯤꯜꯂꯦ ꯃꯌꯥꯝꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯌꯦꯡꯉꯦ ꯅꯨꯄꯥ ꯑꯃꯅ ꯁꯤꯗꯤ ꯌꯥꯔꯣꯏꯅꯦ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯁꯤꯗꯤ ꯌꯥꯔꯣꯏ ꯃꯃꯥꯏꯁꯦ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ ꯑꯁ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯂꯝꯃꯦ ꯁꯇ꯭ꯔꯤꯂꯥꯁꯨ
ꯃꯣꯏ ꯃꯕꯨꯡ ꯅꯥꯕꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯂꯥꯛꯑꯝꯃꯦ ꯅꯨꯄꯥ ꯑꯃꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏꯅꯦ ꯑꯩꯅ ꯈꯪꯖꯕꯤ ꯑꯃ ꯂꯩ ꯁꯇ꯭ꯔꯦꯂꯥꯁꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯣ ꯇꯥꯔꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯃꯥꯁꯨ ꯂꯥꯛꯑꯅꯤ ꯄꯥꯎ ꯄꯤꯈ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯃꯃꯥ ꯕꯅꯁꯨꯔꯤꯁꯨ ꯂꯥꯛꯑꯦ ꯃꯃꯥꯅ ꯃꯆꯤꯟꯗ ꯁꯣꯜꯂꯦ ꯍꯦ ꯏꯁꯣꯔ ꯅꯪꯅ ꯏꯆꯥꯒꯤ ꯃꯊ꯭ꯋꯥꯏꯗꯗꯤ ꯀꯟꯕꯤꯌꯨ ꯗꯣꯛꯇꯔꯁꯨ ꯊꯣꯛꯂꯛꯑꯦ ꯒꯨꯅꯥꯟꯗꯣꯒꯤ ꯃꯤ ꯌꯥꯎꯕꯤꯕ꯭ꯔꯥ ꯒꯨꯅꯥꯟꯗꯣ ꯄꯜꯂꯛꯄꯗ ꯁꯇ꯭ꯔꯦꯂꯥꯗꯤ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯦꯟꯖꯤꯟꯅꯗꯤ ꯈꯟꯗꯦ ꯃꯤꯡ ꯃꯥꯟꯅꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯃꯃꯥꯅ ꯈꯨꯝꯃꯛꯑꯦ ꯑꯧ ꯌꯥꯎꯋꯦ ꯑꯩ ꯃꯃꯥꯅꯤ ꯗꯣꯛꯇꯔꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯁꯔꯖꯔꯤ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯄꯩꯁꯥꯗꯤ ꯀꯌꯥꯝ ꯆꯪꯒꯅꯤ ꯗꯣꯛꯇꯔ 10 ꯂꯥꯈꯃꯨꯛ ꯆꯪꯒꯅꯤ ꯁꯤꯗ ꯇꯧꯒꯗꯕ ꯅꯠꯇꯦ ꯃꯄꯥꯟ ꯂꯝꯗ ꯇꯧꯒꯗꯕꯅꯤ ꯁꯇ꯭ꯔꯦꯂꯥꯁꯨ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯪꯉꯦ ꯇꯥꯃꯣ ꯍꯧꯖꯤꯛꯇ ꯃꯆꯥꯅꯨꯄꯥ ꯑꯃ ꯒꯥꯔꯤ ꯊꯦꯡꯒꯥꯏꯅꯔꯨꯕꯗꯒꯤ ꯁꯣꯛꯄꯗꯨꯗ ꯃꯃꯥꯗꯨꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯕꯨꯡꯗꯨꯅ ꯑꯧ ꯑꯩꯁꯨ ꯇꯥꯕꯗ ꯅꯨꯡꯕꯨ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯒꯨꯅꯥꯟꯗꯣꯁꯨ ꯁꯔꯖꯔꯤ ꯇꯧꯕ ꯂꯥꯛꯑꯦ ꯃꯃꯥ ꯏꯕꯨꯡꯉꯣ ꯀꯔꯣꯝꯗꯅꯣ ꯆꯪꯗꯣꯏꯁꯦ ꯗꯨꯗꯨꯅ ꯍꯥꯏꯔꯦ ꯑꯁꯤꯗꯅꯤ ꯏꯃꯥ ꯃꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯉꯦ ꯗꯣꯛꯇꯔꯗꯨꯅ ꯉꯥꯡꯉꯛꯏꯕ ꯃꯌꯥꯝꯗꯣ ꯃꯃꯥꯗꯤ ꯚꯥꯞ ꯇꯥꯕ ꯉꯝꯗꯗꯨꯅ ꯅꯣꯛꯊꯣꯔꯛꯑꯦ ꯒꯨꯅꯥꯟꯗꯣ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯗꯣꯛꯇꯔꯗꯨꯅ ꯒꯨꯅꯥꯟꯗꯣꯒꯤ ꯋꯥꯈꯜꯗꯣ ꯅꯧꯊꯣꯛꯅꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯕꯤ ꯑꯗꯨꯕꯨ ꯀꯥꯟꯅꯕ ꯑꯣꯏꯗꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈ꯭ꯔꯦ ꯒꯨꯅꯥꯟꯗꯣꯁꯨ ꯁꯔꯖꯔꯤ ꯇꯧꯕ ꯂꯣꯏꯔꯒ ꯃꯃꯥꯏꯗꯨ ꯍꯥꯡꯇꯣꯛꯑꯦ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯃꯁꯛꯇꯣ ꯎꯕꯗ ꯊꯃꯣꯏ ꯁꯣꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯍꯥꯟꯅꯗꯩꯗꯤ ꯐꯖꯔꯦ ꯀꯨꯆꯨ ꯍꯥꯏꯔ ꯉꯧꯏ ꯌꯦꯡꯕꯗ ꯀꯣꯔꯤꯌꯥꯟꯒꯤ ꯍꯦꯔꯣ ꯃꯥꯜꯂꯦ ꯗꯨꯗꯨ ꯚꯥꯏ ꯅꯪꯗꯤ ꯄꯨꯔꯥ ꯀꯣꯔꯤꯌꯥꯟ ꯍꯦꯔꯣꯅꯤ ꯒꯨꯅꯥꯟꯗꯣ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯦ ꯑꯌꯥ ꯑꯁꯦꯡꯒꯤ ꯑꯩꯁꯦ ꯀꯣꯔꯤꯌꯥꯟꯒꯤ ꯍꯦꯔꯣ ꯃꯥꯜꯂꯤꯅꯦ ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯦ ꯃꯔꯝꯗꯤ ꯁꯇ꯭ꯔꯦꯂꯥꯅ ꯃꯥꯕꯨ ꯎꯔꯒ ꯃꯥꯅꯤ ꯍꯥꯏꯕꯗꯣ ꯈꯪꯂꯔꯣꯏ ꯈꯟꯕꯗ ꯃꯈꯣꯏ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠꯇ ꯃꯌꯨꯝꯗ ꯊꯣꯛꯂꯛꯑꯦ ꯒꯨꯅꯥꯟꯗꯣ ꯁꯇ꯭ꯔꯦꯂꯥꯗ ꯀꯣꯜ ꯇꯧꯒꯗꯕꯁꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯀꯥꯏꯈ꯭ꯔꯦ ꯒꯨꯅꯥꯟꯗꯣ ꯁꯇ꯭ꯔꯦꯂꯥ ꯍꯣꯏꯅ ꯇꯝꯕ ꯁ꯭ꯀꯨꯜꯗꯨꯗ ꯂꯥꯛꯑꯦ ꯁꯇ꯭ꯔꯦꯂꯥꯁꯨ ꯊꯣꯛꯂꯛꯑꯦ ꯒꯨꯅꯥꯟꯗꯣꯅ ꯀꯧꯔꯝꯃꯤ ꯊꯣꯏ ꯁꯇ꯭ꯔꯦꯂꯥꯗꯤ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯒꯨꯅꯥꯟꯗꯣꯅ ꯍꯥꯏꯔꯦ ꯊꯣꯏ ꯑꯩꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯁꯇ꯭ꯔꯦꯂꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏ ꯁꯇ꯭ꯔꯦꯂꯥꯅ ꯅꯪ ꯀꯅꯥꯅꯣ ꯍꯥ ꯅꯪ ꯑꯩ ꯈꯪꯗ꯭ꯔꯕꯣ ꯑꯩ ꯅꯪ ꯀꯅꯥꯅꯣ ꯈꯪꯗꯦ ꯂꯩꯔꯝꯕ ꯃꯤ ꯃꯈꯩꯁꯨ ꯆꯠꯈ꯭ꯔꯕꯅꯤꯅ ꯀꯅꯥꯝꯇꯅ ꯈꯥꯝꯗꯦ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯒꯨꯅꯥꯟꯗꯣꯒꯤ ꯃꯀꯣꯛꯇ ꯅꯨꯡ ꯑꯃꯅ ꯊꯣꯝꯂꯛꯑꯦ ꯄꯤꯁꯤꯇꯥꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯚꯥꯏ ꯆꯠꯍꯧꯔꯁꯦ ꯀꯦꯇ꯭ꯔꯤꯅ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯚꯥꯏ ꯃꯤꯒꯤ ꯃꯆꯥꯁꯤꯗ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩꯈꯣꯏꯗꯒ ꯇꯧꯔꯗꯤ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯄꯤꯁꯤꯇꯥꯅ ꯑꯃꯨꯛ ꯈꯨꯝꯃꯦ ꯃꯥꯅ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯈꯨꯠꯇ ꯄꯥꯏꯕꯒꯤ ꯅꯠꯇ꯭ꯔꯣꯁꯦ ꯈꯪꯍꯧꯗꯅ ꯒꯨꯅꯥꯟꯗꯣ ꯍꯧꯒꯠꯂꯛꯑꯦ ꯃꯈꯣꯏꯁꯨ ꯀꯤꯗꯅ ꯆꯦꯟꯈ꯭ꯔꯦ ꯁꯇ꯭ꯔꯦꯂꯥ ꯍꯣꯏꯒꯤ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯂꯣꯠꯂꯦ ꯁꯇ꯭ꯔꯦꯂꯥꯒꯤ ꯃꯃꯥꯗꯨꯅ ꯍꯦ ꯅꯣꯏꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯀꯦꯇ꯭ꯔꯤꯟ ꯀꯩꯁꯨꯝ ꯇꯧꯗꯦꯗ ꯏꯅꯦ ꯄꯤꯁꯤꯇꯥꯅ ꯍꯥꯏꯔꯦ ꯑꯁ ꯉꯁꯥꯏ ꯅꯨꯄꯥꯗꯣ ꯃꯁꯛꯇꯤ ꯐꯖꯩ ꯑꯗꯣ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯨꯗꯤ ꯌꯥꯅꯤꯡꯗꯦ ꯀꯦꯇ꯭ꯔꯤꯟ ꯑꯧ ꯑꯩꯗꯤ ꯉꯥꯎꯔꯛꯀꯗꯣꯔꯦꯗ ꯃꯁꯛꯇꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯥꯅ ꯈꯜꯂꯤꯗꯣ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯄꯤꯁꯤꯇꯥꯅ ꯍꯪꯉꯤ ꯁꯇ꯭ꯔꯦꯂꯥꯗ ꯅꯣꯏ ꯁꯥꯏꯗꯨꯕꯨ ꯄꯥꯎꯒ ꯐꯥꯎꯅꯗ꯭ꯔꯕꯣ ꯐꯥꯎꯅꯗ꯭ꯔꯦꯗ ꯁꯇ꯭ꯔꯦꯂꯥꯒꯤ ꯃꯃꯥꯗꯨꯅ ꯍꯥꯏꯔꯦ ꯍꯦ ꯅꯣꯏ ꯅꯥꯀꯟꯗ ꯕꯨꯠꯀ ꯂꯩꯖꯔꯝꯖꯅꯤꯀꯣ ꯃꯈꯣꯏ ꯍꯨꯝ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯑꯦ ꯄꯤꯁꯤꯇꯥ ꯍꯣꯏꯒꯤ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯃꯃꯥꯅ ꯍꯥꯏꯔꯦ ꯏꯕꯦꯝꯃ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯃꯥ ꯄꯤꯁꯤꯇꯥꯁꯨ ꯆꯠꯈ꯭ꯔꯦ ꯀꯦꯇ꯭ꯔꯤꯟꯒꯤ ꯃꯃꯥꯁꯨ ꯂꯥꯛꯑꯦ ꯃꯃꯥꯅ
ꯂꯥꯛꯑꯣ ꯊꯦꯡꯉꯦꯅꯦ ꯍꯣꯏ ꯏꯃꯥ ꯑꯗꯨꯗꯤ ꯁꯇ꯭ꯔꯦꯂꯥ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ ꯃꯇꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯈꯤ ꯒꯨꯅꯥꯟꯗꯣ ꯗꯨꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯍꯜꯂꯣ ꯚꯥꯏ ꯀꯩꯗꯧꯔꯦ ꯕꯣꯟꯗꯣ ꯁꯉꯥꯏꯊꯦꯜꯗ ꯑꯝꯇ ꯀꯣꯏꯔꯨꯁꯦ ꯍꯣꯏ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯗꯨꯗꯨꯁꯨ ꯒꯨꯅꯥꯟꯗꯣ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯦ ꯒꯨꯅꯥꯟꯗꯣꯒꯤ ꯃꯃꯥꯅ ꯗꯨꯗꯨ ꯂꯥꯛꯏꯔꯣ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯗꯨꯗꯨꯁꯨ ꯒꯨꯅꯥꯟꯗꯣꯒꯤ ꯀꯥꯗ ꯆꯪꯉꯦ ꯗꯨꯗꯨꯅ ꯀꯩꯗꯧꯔꯦ ꯎꯪꯉꯒ ꯂꯩꯔꯤꯗꯨꯅ ꯑꯁ ꯚꯥꯏ ꯀꯥꯔꯟ ꯇꯥꯔꯛꯀꯅꯨ ꯄ꯭ꯂꯤꯖ ꯍꯣꯏ ꯍꯣꯏ ꯇꯥꯖꯔꯔꯣꯏ ꯕꯣꯟꯗꯨ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯑꯦ ꯒꯨꯅꯥꯟꯗꯣꯒꯤ ꯃꯃꯥꯅ ꯀꯗꯥꯏꯗꯅꯣ ꯁꯉꯥꯏꯊꯦꯜꯐꯧꯇꯪ ꯆꯠꯂꯨꯒꯦ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯃꯒ ꯑꯅꯤꯗꯨꯁꯨ ꯆꯠꯈ꯭ꯔꯦ ꯃꯐꯝꯗꯨ ꯌꯧꯔꯦ ꯗꯨꯗꯨꯅ ꯍꯥꯏꯔꯦ ꯋꯥꯎ ꯁꯤ ꯃꯐꯝꯁꯤꯗꯤ ꯅꯩꯔꯦꯍꯦ ꯑꯝꯇ ꯎꯖꯗ꯭ꯔꯤꯕꯣ ꯅꯪꯕꯣ ꯍꯣ ꯎꯖꯗ꯭ꯔꯤꯌꯦ ꯃꯇꯝ ꯈꯔꯁꯨ ꯍꯧꯈꯤꯔꯝꯃꯦ ꯁꯇ꯭ꯔꯦꯂꯥꯁꯨ ꯒꯨꯅꯥꯟꯗꯣꯒꯤ ꯋꯥꯈꯜ ꯀꯌꯥ ꯆꯪꯗꯦ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯅ ꯒꯨꯅꯥꯟꯗꯣꯗꯣ ꯀꯌꯥ ꯊꯧꯑꯣꯏꯗꯦ ꯁꯇ꯭ꯔꯦꯂꯥ ꯃꯥ ꯅꯠꯇ꯭ꯔꯁꯨ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯀꯦꯇ꯭ꯔꯤꯟ ꯍꯥꯏꯔꯦ ꯅꯪꯁꯨ ꯈꯔꯗꯤ ꯍꯦꯟꯃꯟꯈ꯭ꯔꯦ ꯑꯩꯅ ꯀꯔꯤ ꯍꯦꯜꯂꯒꯦ ꯅꯪ ꯍꯥꯏꯗꯨꯕꯣ ꯅꯪꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯗꯣ ꯈꯪꯂꯝꯃꯅꯤ ꯁꯇ꯭ꯔꯦꯂꯥꯗꯣ ꯄꯥꯎꯈꯨꯝ ꯄꯤꯔꯛꯑꯦ ꯑꯗꯣ ꯅꯨꯄꯥ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯅ ꯅꯨꯡꯁꯤꯕꯁꯦ ꯃꯥꯅꯦ ꯑꯗꯨ ꯂꯩꯕꯗꯤ ꯅꯨꯄꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯅꯤ ꯑꯦ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯃꯤꯗ ꯂꯩꯇꯗꯅ ꯃꯥꯗꯤ ꯄꯩꯁꯥ ꯊꯣꯛꯄ ꯃꯤꯁꯨ ꯅꯠꯇꯦ ꯃꯃꯥꯒꯤ ꯇꯣꯂꯣꯞꯇꯨꯅ ꯊꯥꯛꯂꯤꯕ ꯉꯥꯛꯇꯅꯦ ꯀꯦꯇ꯭ꯔꯤꯟ ꯈꯨꯝꯃꯦ ꯅꯪꯁꯤꯗꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡ ꯒꯨꯅꯥꯟꯗꯣꯅ ꯏꯃꯥ ꯑꯩ ꯂꯨꯍꯣꯡꯕꯗꯣ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯕꯅꯣ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯅꯪꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯅꯤ ꯒꯨꯅꯥꯟꯗꯣꯁꯨ ꯃꯃꯥꯅ ꯍꯥꯏꯃꯟꯕꯗꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ ꯒꯨꯅꯥꯟꯗꯣꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯁꯇ꯭ꯔꯦꯂꯥꯒꯤ ꯃꯅꯥꯎꯄꯤ ꯅꯨꯡꯁꯤꯊꯣꯏꯅꯤ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯁꯣꯝꯗꯅ ꯁꯇ꯭ꯔꯦꯂꯥ ꯃꯥ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯃꯃꯤꯠ ꯊꯤꯠꯅ ꯌꯦꯡꯁꯅꯨ ꯀꯦꯇ꯭ꯔꯤꯟꯅ ꯅꯪꯁꯤꯗꯤ ꯅꯪꯅ ꯅꯨꯄꯥ ꯃꯌꯥꯝ ꯀꯣꯏꯕꯗꯤ ꯌꯥꯔꯒ ꯅꯪꯁꯨ ꯄꯛꯁꯤꯜꯂꯛꯇ꯭ꯔꯦ ꯕꯤꯁꯤꯇꯥꯅ ꯉꯥꯏꯔꯦ ꯅꯪꯒꯨꯝꯕꯒ ꯃꯔꯨꯞ ꯑꯣꯏꯕ ꯑꯩꯈꯣꯏꯗꯤ ꯀꯤꯖꯩ ꯀꯦꯇ꯭ꯔꯤꯟ ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯦ ꯑꯅꯤꯗꯨꯁꯨ ꯁꯥꯎꯔꯒ ꯆꯠꯈ꯭ꯔꯦ ꯁꯇ꯭ꯔꯦꯂꯥ ꯃꯊꯟꯇ ꯃꯌꯥ ꯆꯤꯛꯇꯨꯅ ꯂꯩꯍꯧꯋꯦ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯔꯝꯃꯦ ꯆꯍꯤ 9ꯒꯤ ꯃꯇꯨꯡꯅꯤ ꯁꯇ꯭ꯔꯦꯂꯥ ꯀꯩꯅꯣ ꯅꯪꯅ ꯈꯜꯂꯤꯁꯤꯕꯣ ꯏꯃꯨꯡꯁꯤꯗ ꯄꯣꯠ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯦ ꯍꯦ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯇꯟꯖꯥ ꯑꯗꯨꯗ ꯅꯨꯡꯁꯤꯊꯣꯏ ꯑꯃꯗꯤ ꯒꯨꯅꯥꯟꯗꯣ ꯂꯥꯛꯑꯦ ꯅꯨꯡꯁꯤꯊꯣꯏꯅ ꯆꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯨꯄꯥꯗꯨꯁꯨ ꯒꯨꯅꯥꯟꯗꯣ ꯍꯣꯏ ꯂꯥꯛꯄꯗꯒꯤ ꯏꯀꯥꯏꯗꯅ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯁꯇ꯭ꯔꯦꯂꯥ ꯃꯥ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ ꯅꯨꯡꯁꯤꯊꯣꯏ ꯌꯥꯔꯦꯁꯦ ꯏꯆꯦ ꯀꯔꯤꯝꯇ ꯈꯟꯖꯤꯜꯂꯨꯔꯅꯨ ꯁꯇ꯭ꯔꯦꯂꯥꯁꯨ ꯒꯨꯅꯥꯟꯗꯣꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯁꯤꯇꯥꯒ ꯗꯨꯗꯨꯒꯁꯨ ꯃꯈꯣꯏꯗ ꯂꯥꯛꯑꯝꯃꯦ ꯕꯤꯁꯤꯇꯥꯅ ꯍꯩꯃꯥ ꯀꯩꯗꯧꯔꯒꯦ ꯁꯇ꯭ꯔꯦꯂꯥꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ ꯕꯤꯁꯤꯇꯥ ꯌꯥꯔꯦꯁꯦ ꯀꯔꯤꯝꯇ ꯈꯜꯂꯨꯔꯅꯨ ꯒꯨꯅꯥꯟꯗꯣꯅ ꯁꯇ꯭ꯔꯦꯂꯥꯒꯤ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯦ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯁꯤꯒꯗꯕ ꯉꯥꯛꯇꯅꯦ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯇ꯭ꯔꯗꯤ ꯏꯃꯨꯡꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯕ ꯉꯝꯃꯣꯏ ꯕꯤꯁꯤꯇꯥꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯁꯇ꯭ꯔꯦꯂꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩ ꯑꯁ꯭ꯋꯥꯏꯐꯥꯎꯕ ꯊꯤꯟꯗꯣꯛꯆꯒꯦ ꯕꯤꯁꯤꯇꯥꯅ ꯍꯥꯏꯔꯦ ꯌꯥꯔꯅꯤꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯁꯤ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯁꯇ꯭ꯔꯦꯂꯥꯒꯤ ꯅꯨꯄꯥꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯂꯥꯟꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯕꯨ ꯑꯝꯇ ꯉꯥꯛꯑꯣ ꯅꯪꯅ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥꯁꯨ ꯍꯧꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯁꯇ꯭ꯔꯦꯂꯥ ꯍꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯕꯤꯁꯤꯇꯥ ꯍꯣꯏꯁꯨ ꯅꯨꯡꯁꯤꯊꯣꯏꯒ ꯒꯨꯅꯥꯟꯗꯣꯒꯁꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯑꯁꯣꯏ ꯑꯔꯥꯟ ꯌꯥꯎꯔꯕꯁꯨ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯈꯤꯕꯤ ꯐꯤꯌꯣꯅꯥ ꯃꯥꯏꯕꯝ ꯔꯥꯏꯇꯔ ꯑꯁꯤ ꯑꯅꯧꯕ ꯑꯣꯏꯕꯅ ꯑꯁꯣꯏ ꯑꯔꯥꯟ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ
ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯈꯨꯔꯨꯝꯖꯔꯤ꯫